ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄꯁꯤꯡ ꯄꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯒꯗꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯅꯅꯥꯎ ꯀꯧꯏ, ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯏꯕꯥ ꯏꯅꯥꯎ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯑꯩ ꯏꯁꯥꯒꯤ ꯁꯤꯟꯐꯝꯁꯦ ꯑꯗꯨꯝ ꯑꯅꯝꯕꯅ ꯂꯣꯏꯅ ꯁꯨꯕ ꯍꯩꯖꯩ꯫ ꯌꯨꯝꯒꯤ ꯔꯪ ꯇꯩꯕ ꯆꯠꯄ ꯑꯃꯗꯤ ꯃꯩ ꯁꯦꯝꯕ ꯆꯠꯄ ꯍꯥꯏꯕꯗꯤ ꯃꯩ ꯐꯤꯠꯇꯤꯡꯒꯨꯝꯕ ꯆꯠꯄꯁꯦ ꯑꯩ ꯏꯁꯥꯒꯤ ꯁꯤꯟꯐꯝꯅꯤ꯫ ꯆꯍꯤꯁꯨ ꯌꯥꯝꯅ ꯅꯧꯔꯤꯉꯩꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯁꯤꯟꯐꯝꯁꯤ ꯑꯗꯨꯝ ꯂꯣꯏꯅꯖꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯍꯤꯁꯤ 90ꯃꯨꯛ ꯁꯨꯔꯛꯀꯗꯣꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯅꯤꯡꯉꯛꯇꯕꯗꯒꯤ ꯏꯃꯥꯄꯣꯛꯀꯤ ꯌꯨꯝ, ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯨ ꯌꯣꯟꯊꯣꯛꯑꯝꯃꯒ ꯃꯈꯣꯏꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗꯤ ꯂꯝꯁꯥꯡꯗꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯁꯤ ꯏꯃꯥꯕꯣꯛꯀꯤ ꯌꯨꯝ ꯂꯥꯡꯖꯤꯡꯗ ꯂꯩꯖꯩ꯫ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯆꯦꯛ ꯁꯨꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯁꯨ ꯀꯣꯛꯀꯤ ꯑꯣꯏꯕ ꯑꯅꯥꯕ ꯈꯔ ꯂꯩ, ꯃꯁꯥꯗꯁꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯂꯩꯖꯩ꯫ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯀꯤ ꯃꯪꯇꯥꯛꯁꯤ ꯌꯥꯝꯅ ꯆꯨꯡꯒꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯀꯗꯣꯔꯦ ꯍꯥꯏꯔꯒꯗꯤ ꯏꯃꯥꯕꯣꯛꯀꯤ ꯃꯃꯪꯁꯤꯗ ꯍꯥꯟꯅ ꯃꯪꯇꯥꯛ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯍꯦꯛꯇ ꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯍꯦꯛꯇ ꯇꯥꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥꯕꯣꯛꯅꯕꯨ ꯃꯃꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯑꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯀꯌꯥ ꯆꯠꯊꯣꯛꯅꯔꯝꯗꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯉꯁꯤꯗꯒꯤ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯍꯧꯁꯥꯒꯨꯝꯕ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯗꯨꯒ ꯑꯩꯒ ꯊꯕꯛ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯖꯣꯟꯁꯟ ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯄꯤꯛꯏꯉꯩꯗꯒꯤ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯥꯎꯅꯨꯄꯥꯁꯤ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯀꯥꯔꯦ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯄꯅꯤ꯫ ꯍꯥꯟꯅ ꯑꯩꯈꯣꯏꯁꯤ ꯎꯔꯤꯄꯣꯛꯇ ꯌꯨꯝ ꯑꯃ ꯄꯥꯏꯔꯝꯃꯒ ꯌꯨꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯊꯕꯛ ꯑꯇꯣꯞꯄ ꯉꯥꯏꯕ ꯑꯣꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯕ ꯃꯤꯒꯤ ꯊꯕꯛ ꯀꯣꯟꯇꯦꯛ ꯂꯥꯛꯄꯁꯤꯁꯨ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯋꯥꯅꯕ ꯃꯇꯝ, ꯄꯣꯠ ꯆꯩ ꯇꯥꯡꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯁꯥꯕꯒꯤ ꯀꯣꯟꯇꯦꯛꯁꯦ ꯄꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯃꯌꯥꯡ ꯃꯆꯥ ꯇꯥꯛꯌꯦꯜꯒꯤ ꯁꯥꯏ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯗꯥꯁ ꯀꯧꯕ ꯃꯌꯥꯡ ꯃꯆꯥ ꯑꯃꯅ ꯏꯅꯥꯎꯅꯨꯄꯥ ꯖꯣꯟꯁꯟꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ "ꯖꯣꯟꯁꯟ, ꯊꯕꯛ ꯑꯃ ꯂꯩꯔꯦ ꯄꯂꯦꯟꯗ, ꯃꯗꯨ ꯅꯪ ꯄꯥꯏꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯤ꯫ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯪꯗꯤ ꯅꯈꯨꯠꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ, ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ, ꯅꯪ ꯌꯥꯗꯣꯔꯤꯕꯣ?" ꯍꯪꯉꯛꯏ꯫ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯣꯟꯁꯟꯅ ꯑꯃꯨꯛ ꯃꯌꯥꯡ ꯃꯆꯥ ꯗꯥꯁꯇ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯗꯥꯁ, ꯅꯪꯒꯤ ꯂꯝꯗꯨꯕꯨ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯏꯗ꯫ ꯍꯥꯟꯅ ꯏꯔꯥꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ, ꯍꯧꯖꯤꯛ ꯏꯔꯥꯡ ꯃꯇꯝꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ?" ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯁꯅ ꯑꯃꯨꯛ ꯖꯣꯟꯁꯟ, ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗꯤ ꯅꯈꯣꯏꯅ ꯀꯤꯔꯤꯕꯗꯨ ꯃꯈꯣꯏ ꯂꯩꯇꯦ꯫ ꯅꯈꯣꯏ ꯃꯩꯇꯩ ꯈꯨꯟ ꯃꯔꯛꯇꯅꯤ ꯁꯨꯗꯣꯔꯤꯕꯁꯤ꯫ ꯌꯥꯅꯤ ꯌꯥꯔꯣꯏꯗꯨꯇꯪ ꯍꯥꯏꯔꯛꯎ꯫ ꯅꯈꯣꯏꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ꯫ ꯖꯣꯟꯁꯟꯅ ꯑꯃꯨꯛ, "ꯗꯥꯁ, ꯑꯩ ꯌꯥꯗꯕꯅꯗꯤ ꯅꯝꯅ ꯂꯩ, ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗꯔ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯒꯤ ꯃꯅꯨꯡꯗꯔ ꯀꯩꯅꯣ ꯑꯩ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ꯫ ꯅꯪ ꯃꯤ ꯑꯇꯩꯗ ꯁꯣꯟꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯊꯕꯛꯇꯣ ꯄꯥꯏꯍꯟꯈ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯗꯥꯁꯅ ꯑꯃꯨꯛ "ꯐꯔꯦ, ꯃꯑꯣꯡ ꯌꯦꯡꯉꯁꯤ" ꯍꯥꯏꯔꯝꯗꯨꯅ ꯃꯌꯥꯡ ꯃꯆꯥꯗꯨꯁꯨ ꯐꯣꯟ ꯊꯝꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟꯗ ꯆꯣꯔꯣꯟ ꯐꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯒ ꯑꯩꯈꯣꯏ ꯍꯨꯏꯗꯨꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯣꯟꯁꯟꯅꯁꯨ "ꯏꯃꯥ, ꯆꯥꯛ ꯊꯤꯔꯦ, ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ" ꯍꯥꯏꯕꯗ ꯏꯃꯥꯕꯣꯛꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ, ꯍꯟꯗꯛ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗ ꯑꯉꯥꯡ ꯑꯃ ꯁꯤꯔꯝꯃꯤ, ꯍꯟꯗꯛ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯃꯤ" ꯍꯥꯏꯔꯛꯈꯤ꯫ ꯖꯣꯟꯁꯟꯅꯁꯨ ꯑꯃꯨꯛ, "ꯏꯃꯥ, ꯌꯥꯔꯦ, ꯂꯥꯛꯑꯣ, ꯀꯣꯟꯅ ꯋꯥꯔꯤ ꯇꯧꯔꯁꯤ, ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯖꯣꯟꯁꯟ, ꯑꯩꯈꯣꯏꯁꯤ ꯊꯕꯛꯁꯨ ꯆꯠꯇꯕ ꯀꯨꯏꯁꯜꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯡ ꯃꯆꯥ ꯈꯔ ꯕꯖꯥꯔꯗ ꯍꯦꯛ ꯄꯨꯜꯂꯒ ꯊꯕꯛꯀꯤ ꯄꯥꯎ ꯂꯧꯅꯕꯗꯨꯁꯨ ꯍꯟꯗꯛꯇꯤ ꯃꯈꯣꯏꯁꯨ ꯊꯕꯛꯇꯣ ꯇꯨꯃꯤꯟ ꯂꯣꯏꯅ ꯁꯨꯅꯔꯦ꯫ ꯑꯃꯠꯇ ꯍꯥꯏꯗꯣꯛꯅꯗ꯭ꯔꯦ ꯏꯔꯥꯡ ꯇꯧꯈꯤꯕꯗꯒꯤ꯫ ꯅꯪꯒꯤ ꯊꯕꯛꯀꯤ ꯏ ꯄꯥꯎ ꯀꯔꯤ ꯂꯩꯒꯦ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯣꯟꯁꯟꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯗꯥꯅꯥꯎ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯗꯥꯁꯇꯨ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯉꯁꯥꯏ ꯃꯥꯅ ꯄꯂꯦꯟꯗ ꯊꯕꯛ ꯑꯃ ꯂꯩ, ꯌꯨꯝꯅꯦ ꯑꯩꯈꯣꯏ ꯄꯥꯏꯒꯦꯔꯥ ꯍꯪꯉꯝꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯏꯔꯥꯡ ꯃꯐꯝꯒ ꯑꯣꯏꯔꯦ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯅꯣ?" ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯅ ꯑꯗꯨꯗꯤ ꯆꯠꯂꯨꯁꯤ ꯀꯩꯅꯣ? ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯄꯂꯦꯟ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯄꯥꯏꯔꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯠꯁꯤ ꯌꯥꯏ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫
Hojik mi thabak phangnadrabani. Posai gi mamanna tangkhalakpaga. Cement phau hojik phangnadre. Ado khoi khara tawraga chalasi kaino hairammi. Aina sak charingai tu de ima boksoi gi nakta padak longna phamdaraktuna. Aina sari basak tu masu saba yaurakhi. Johnson na soingonda danau. Ima do sak charingai tu nanga punna saminaro. Ai sak khara haptharakhi. Phare ado hayeng do paung thaka phaungnaraga. Sanaba tawrasi hairakhi. Masigi matung nong he nganbaga Johnson na mayang masa dasta. Thaba do mi sukraba sudriba oiragadi. Akwai yare surage hairubada das na suyani. Nakwai paiba nong nini gi manungda iga punna saminasi. Mataw somna das na hairakhi. Numitu so ngapane akwai na leiriba yumdu gi hek mamangda. Lakai gi pukri asawpa malay. Maduda nga ngama bon khunbada phawgalaktre haidana. Mayam se kuchen senaba mataw ama. Johnson ga iga na urammi. Johnson da soina Johnson berani akwai imabu ki mangtaksidi. Machinda pura lai tuonge. Aidi kibu ki sale hairammi. Johnson amo haigum na danaw ngarang ahingda natro. Imana pukri mi ma sini mamangda ui hairambado. Nangda nate iso kiba ma yauksalabani. Paredo hayeng do salasi. Aina thabak to koy parige lage haikrabani hairammi. Aina so hoyne adune iso chaning leiribani. Hayeng salasi hari natro hairammi. Johnson amo mani. Adola ong haktang angang lukre thiba khangdre hairido. Ngakting ibani salaga yengusi haidana. Ibani puna mamangi pukri asawba manakta. Khong na sum tamna salammi. Mapamado ek yawbaga pukri eduda lukriba angang dusu. Sina phangle haidana pukri mapala duda. Mayam se wawa launa kapnaraga leirammi. Mataw duda ina Johnson chalasi lao. Aide sunguma mikap miraw khonsi tabada thamoisi hekta sonday. Nungaiti chalasi lao haidana ibani siyamu. Yumlomna tamna halaammi. Aiswagi kada sangaga hayang sanabagidama. Tabak subada pugada baigi kusu kulay singado. Yamna kana yomsan tasan matawrammi. Matangi numit nong heng anbaga inaw nupa Johnson ga. Aiga po sa yomsan ba loerba matungang karaga. Ako si palenta na sat na batawrammi. Ako niya yumdagi turaki hek tawrakpada. Imabog si tumba hugalak tunasum na hairakhi. Nanaw nang aigi mangda na kung na nakulayaw ta na urammi. Nangi maong matawdo imabog timang aduda. Aidi yam na noon mi hairakhi. Imabong na dum na hairakpaduda aidi isada mi hunsway lauba mapokhi. Ay nasumo as talihe ako imabog sibo. Ako'y salam dahil sida tumba mo hagwalayin. Aidi chat kadapat tanbutan sa layas sa lagum sira bukhangdi. Matawsum na isa imabog iwahi aduda. Isada bida makhanganhan ki. Johnson na mukyari he danaw karisu kaluno. Sira ni hairakpa magtinate dana. Kung kudaram da bahari sidi imana ng wanda pagitaw buhay rin Lao salasi toro adum sakrasi karisu tawroy. Noong may so imana dumay na harak pa yaw kriya do karisu tawkide. Imana haiba wasi luy na sumba na tituwa si lao hairakki. Ay sumo pare salasi ado imabok nang gido. Pagini mukta hayro ay salagi hairammi. Imabok na mo pagini pagi. Ado nang gikong oy tangbado yarum dabo matawdudi. Imabok hojik suning singli. Pi marang tuwang ba inbinupi masurammi. Matawasum na imabok sila palayta na. Macindagi aki kibawa mayama masumaka samdarakpadagi. Ay so'y sada sangning yung madudagi ako'y puna tongminarakhi. Johnson so'y na sawba matawado ubada maso'y nguda noksala ami. Mayang masa daso magi gari bolero aduda ako'y bulaw bulak pirami. Maga puna ako si palenta na lakpa hurami. Palena gyawbaga das na ako'y si mapamduda magi mi karaga puwanda pao pang naraga. Kona di usinasin. Kaya tuwera ba so'ba yung mamakaki manakta. Ako'y si mana pusalaga sumna hairakhi. Johnson masigi yumsin ako'y pajana siyamzalo. Yung masigi mapudo so auzik laani hairakhi. Ako'y namukmayang masado da sumna hairammi. Kaino dasi di mi lanje na kibagi yumnatro. Ako'y nasimuk siyamzalo bahay basi paraktani. Kung ako'y da bera karakani nang gitabag si sigi si woyre. Ado ako'y di sigi tabag si woyre gadi paining di tali hairammi. Adum na ako'y si wari sum sanaring ay gariya sa uba tawraga nupa malaki. Aduga das ka mabani nga hekwari masanaraga. Kung nalaiba nupato na sumna hairakhi. Inauksan ako'y karimata pakat kanu. Masigi yung masay isagi asing bayumni. Ay nabaras hando na layram ni makada. Paano kano ay nabaras halam bani. Ay suasay dagi ni matamaduday na mapamasida mi karatam zalubadagi. Iba masiwoy kibani. At ay ginakaya tudong na yahog dragay ginadaw yata badagi. Mayam na sumna tambiramli.
ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ ꯁꯥꯏꯁꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ. ꯍꯥꯟꯅ ꯍꯧꯔꯛꯄꯒꯤꯗꯨꯗ ꯈꯔ ꯀꯜꯂꯝꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯁꯥꯏꯗ ꯃꯈꯣꯏꯁꯨ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯅꯤ. ꯅꯈꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯌꯥꯝꯕꯒꯤ ꯚꯔꯥ ꯑꯣꯏꯅ ꯁꯥꯜꯂꯒ ꯂꯩꯕ ꯃꯐꯝꯅꯤ. ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯁꯨ ꯑꯩꯅ ꯃꯐꯝꯁꯤ ꯑꯩꯒꯤꯅꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯖꯔꯒꯦ ꯍꯥꯏꯖꯔꯨꯕꯗ ꯑꯌꯥꯕ ꯂꯣꯏꯅ ꯄꯤꯕꯤꯔꯛꯑꯦ. ꯃꯤꯒꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯨꯒꯗꯕ ꯅꯠꯇꯦ. ꯃꯗꯨꯗ ꯍꯦꯛ ꯆꯠꯂꯒ ꯌꯦꯡꯅꯔꯨꯁꯤ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯈꯪꯅꯤ. ꯑꯁꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯗ ꯅꯈꯣꯏꯅ ꯍꯪꯒꯦꯁꯨ ꯍꯪꯉꯨ. ꯃꯁꯤ ꯅꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯨꯒꯤ ꯃꯔꯝ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤ. ꯋꯥꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯖꯣꯟꯁꯟꯒ ꯑꯩꯒ ꯀꯨꯞꯅ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ. ꯑꯩꯅꯁꯨ ꯖꯣꯟꯁꯟ ꯑꯁꯥꯏꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕꯁꯤꯡꯁꯤ ꯃꯩꯇꯩꯒ ꯃꯌꯥꯡꯒ ꯉꯥꯛꯇꯅ ꯅꯝꯅ ꯎꯏ. ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯩꯁꯨ ꯃꯐꯝꯁꯤ ꯃꯨꯟꯅ ꯃꯁꯛ ꯈꯪꯉꯤ. ꯁꯤꯗꯒꯤ ꯈꯔ ꯆꯪꯁꯜꯂꯒꯕꯨꯗꯤ ꯂꯩꯕꯅꯤ ꯈꯨꯜ ꯑꯗꯨ. ꯑꯗꯨ ꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯅꯔꯦ. ꯊꯕꯛꯁꯤꯁꯨ ꯑꯆꯧꯕ ꯊꯕꯛꯅꯤ. ꯃꯁꯤ ꯑꯗꯨꯝ ꯄꯥꯏꯔꯁꯤ ꯀꯨꯏꯁꯨ ꯀꯨꯏꯔꯣꯏ. ꯍꯥꯟꯅꯒꯤ ꯄꯤꯂꯔ ꯃꯈꯣꯡꯁꯤꯡ ꯑꯁꯤꯁꯨ ꯀꯌꯥ ꯇꯦꯛꯄ ꯀꯥꯏꯕ ꯌꯥꯎꯗꯦ. ꯆꯦꯛ ꯆꯪꯈꯠꯂꯒ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯂꯣꯏꯔꯦ. ꯖꯣꯟꯁꯟꯅ ꯑꯃꯨꯛ ꯗꯥꯅꯥꯎ ꯑꯩꯈꯣꯏꯅ ꯄꯥꯏꯗꯣꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯎꯕꯒꯤ ꯋꯥꯅꯤ. ꯄꯩꯁꯥ ꯑꯆꯧꯕ ꯊꯕꯛꯇꯤ ꯏꯌꯥꯎ ꯌꯥꯎꯗꯦ. ꯑꯗꯨ ꯅꯪꯒꯤ ꯂꯣꯏꯔꯛꯄꯗ ꯔꯪ ꯃꯆꯨ ꯇꯩꯔꯛꯄ ꯑꯃꯗꯤ ꯃꯩ ꯐꯤꯠꯇꯤꯡꯗꯒꯤ. ꯑꯗꯨꯗꯒꯤ ꯈꯔ ꯑꯃꯨꯛ ꯐꯨꯒꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯅꯪ ꯌꯥꯕ꯭ꯔꯣ ꯍꯪꯉꯛꯈꯤ. ꯑꯩꯅꯁꯨ ꯃꯈꯣꯏꯅ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯍꯥꯏꯔꯝꯃꯤ. ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯊꯕꯛꯇꯨ ꯄꯥꯏꯔꯁꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯦꯞꯅꯔꯝꯃꯤ. ꯌꯨꯝꯗꯨꯒꯤ ꯃꯄꯨꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯗꯤ ꯑꯗꯨꯝ ꯐꯅ ꯎꯏ. ꯗꯥꯁꯅꯁꯨ ꯐꯔꯦ ꯅꯈꯣꯏ ꯌꯥꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯅꯈꯣꯏ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯌꯨꯝꯅꯤ. ꯃꯄꯨꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯔꯝꯗꯨꯅ ꯗꯥꯁꯇꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯑꯃꯨꯛ ꯏꯝꯐꯥꯜ ꯂꯣꯝꯗ ꯍꯥꯏꯒꯠꯈꯤ. ꯑꯩꯈꯣꯏ ꯃꯉꯥꯁꯨ ꯑꯇꯩ ꯑꯀꯥꯏꯅ ꯄꯤꯛ ꯊꯜꯂꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯟꯗꯨꯅ ꯀꯔꯝꯕ ꯊꯕꯛ ꯍꯥꯟꯅ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ. ꯃꯗꯨꯗ ꯖꯣꯟꯁꯟꯅ ꯄꯤꯂꯔ ꯃꯈꯣꯡ ꯑꯃꯗꯤ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯍꯥꯟꯅ ꯁꯦꯝꯖꯤꯜꯂꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯅ ꯗꯨꯀꯥꯟ ꯊꯣꯛꯄꯗꯁꯨ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯉꯨꯕ ꯃꯇꯝꯗꯁꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯐꯥꯎꯗꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯏꯅ ꯍꯥꯡꯅꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯟꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯃꯐꯝꯗ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯜꯂꯛꯈꯤ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯈꯛ ꯑꯩꯈꯣꯏꯁꯦ ꯃꯩ ꯉꯥꯟꯅ ꯊꯥꯜꯂꯒ ꯆꯥꯛ ꯊꯣꯡꯒꯠꯅꯔꯒ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯑꯇꯩ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯌꯦꯡꯉꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕꯔꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯃꯉꯥꯅ ꯇꯥꯔꯛꯈꯤ. ꯃꯈꯣꯟꯗꯨꯁꯨ ꯂꯧꯁꯟꯐꯝ ꯈꯪꯉꯝꯗꯦ. ꯖꯣꯟꯁꯟꯅꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯀꯩꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣ? ꯅꯣꯏꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯛꯏ. ꯑꯩꯅ ꯑꯃꯨꯛ ꯇꯥꯏ ꯃꯈꯣꯜ ꯑꯃꯗꯤ. ꯑꯗꯨ ꯑꯩꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯈꯣꯟꯒꯨꯝꯕ ꯃꯥꯜꯂꯤ. ꯀꯩꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣ? ꯅꯣꯏꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯛꯏ. ꯑꯩꯅ ꯑꯃꯨꯛ ꯇꯥꯏ ꯃꯈꯣꯜ ꯑꯃꯗꯤ. ꯑꯗꯨ ꯑꯩꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯈꯣꯟꯒꯨꯝꯕ ꯃꯥꯜꯂꯤ. ꯃꯊꯛꯀꯤ ꯑꯇꯩ ꯑꯀꯥꯏ ꯃꯔꯛꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯈꯣꯟꯁꯤ ꯇꯥꯔꯤꯅꯣ ꯍꯪꯉꯝꯃꯤ. ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯅ ꯇꯥꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ. ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯂꯥꯛꯏꯕ ꯃꯔꯛ ꯑꯗꯨꯗ ꯀꯕꯨꯏ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ. ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨ ꯅꯈꯣꯏꯒꯤ ꯂꯣꯟ ꯃꯥꯟꯗꯦ. ꯑꯇꯣꯞꯄ ꯂꯣꯟ ꯑꯃꯒꯤ ꯃꯌꯦꯛꯅꯤ. ꯅꯈꯣꯏꯅ ꯈꯪꯗꯕꯒꯤ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯕ ꯃꯈꯣꯟ ꯃꯥꯟꯕꯒꯤ ꯋꯥꯅꯤ. ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗꯁꯨ ꯃꯤ ꯂꯩꯕ ꯅꯠꯇꯦ. ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯁꯤ ꯍꯥꯏꯔꯛꯈꯤ. ꯀꯣꯟꯅꯗꯤ ꯑꯩꯅ ꯃꯌꯥꯝ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯌꯥꯔꯦ ꯇꯣꯛ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ. ꯍꯥꯟꯅ ꯌꯨꯝ ꯑꯁꯤ ꯚꯔꯥ ꯁꯥꯜꯂꯝꯃꯤ ꯍꯥꯏꯕꯅꯤ. ꯃꯤ ꯂꯩꯔꯝꯕꯒꯤ ꯃꯤꯅꯤꯟ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯣ ꯃꯩꯁꯤꯗꯤ ꯃꯨꯠꯊꯠꯂꯒꯨꯝꯁꯤ ꯑꯗꯨꯝ ꯊꯥꯜꯂꯒ ꯇꯨꯝꯃꯁꯤ ꯍꯥꯏꯔꯝꯃꯤ. ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯅꯔꯛꯇꯦ. ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯄꯔꯦꯡ ꯁꯥꯅ ꯐꯛ ꯑꯃꯒ ꯑꯃꯒ ꯂꯣꯟꯅꯔꯒ ꯇꯨꯝꯃꯝꯃꯤ. ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ 11-12 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯄꯥꯡꯕꯔꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯇꯥ, ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯇꯥꯔꯛ ꯃꯤ ꯂꯥꯡꯕ ꯃꯈꯣꯟꯁꯤ ꯁꯨꯝ ꯇꯥꯔꯛꯈꯤ. ꯑꯩꯁꯨ ꯃꯇꯧ ꯀꯌꯥꯗꯨꯗꯒꯤ ꯇꯨꯝꯁꯜꯂꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯨꯝꯁꯜꯂꯝꯃꯤ. ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗꯗꯤ ꯒꯥꯔꯤ ꯆꯦꯟꯕ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯂꯣꯏꯅ ꯍꯧꯒꯠꯅꯔꯝꯃꯤ. ꯑꯩꯁꯨ ꯃꯊꯛꯇ ꯑꯃꯨꯛꯇ ꯀꯥꯔꯨꯒꯦ ꯍꯥꯏꯗꯅ ꯌꯨꯝꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯀꯥꯔꯣꯝꯗ ꯁꯨꯝ ꯀꯥꯔꯛꯄꯗ ꯖꯣꯟꯁꯟꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯗꯥꯅꯥꯎ ꯐꯖꯅ ꯌꯦꯡꯉꯒ ꯀꯥꯎ ꯄꯤꯂꯔ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀ꯭ꯔꯦꯛ ꯆꯠꯂꯕꯅꯤ ꯐꯔꯛ ꯇꯥꯅꯤꯀꯣ ꯅꯪ ꯍꯥꯏꯔꯛꯈꯤ. ꯑꯩꯅꯁꯨ ꯍꯣꯏ ꯑꯩ ꯐꯖꯅ ꯌꯦꯡꯉꯒ ꯀꯥꯒꯦ. ꯊꯦꯡꯉꯦ ꯅꯣꯏꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯃꯊꯛꯇ ꯀꯥꯔꯛꯑꯝꯃꯤ. ꯉꯥꯏꯍꯥꯛ ꯑꯩꯅ ꯃꯊꯛꯇ ꯀꯥꯔꯤꯉꯩꯗꯨꯗ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯏꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯏꯁꯥꯁꯦ ꯈꯪꯏꯟ ꯍꯦꯛ ꯏꯜꯂꯛꯈꯤ. ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯕꯜ ꯋꯥꯌꯔ ꯃꯔꯤꯒꯨꯝꯕ ꯑꯃꯗ ꯈꯨꯠꯁꯤꯅ ꯌꯥꯟꯗꯨꯅ ꯄꯥꯏꯍꯧꯕꯗꯒꯤ ꯇꯨꯒꯗꯕꯗꯨ ꯇꯨꯍꯧꯔꯝꯈꯤꯗꯦ.
Ngaktuda aise aigi isada pungkidi kijarami. Madudagi aisu makhada prap chentaraki. Aina makhada chentarappaduda yumdusu niklaki. Mataududa tumiba mayamdusu loina hauganaraktuna. Aingonda ngangaki. Aingonda mayamduna seiraki. Kaino danaw nang nakana chentari dubo. Tektarabadi akhoi loina siba tare hainaraki. Aisu makhoi kirani haidana singbo waphamdu tamthoamde. Numitudagi akhoi si yumda simnan sajanba haurami. Ahingi matam moirakpada mathak thangba kaadumdagi. Mi leibadongna imung ama punna wari sanabagi mawongda. Murung sonba khonjenje hekta taraki. Mafam aduda akhoi leiba numit 8ni subagi ahing asida. Johnsona ahing aduda ise haudoraki. Danaw nang tumba mukta haugallu. Karino matawre mafamse hairaki. Aina sumuk kaidawragi hangubada. Johnsona sumna khumaki. Danaw hauje aina tuminge engonda sekte kamana thomai. Mafam karaidagino so khangde. Aina khoi kangbu masing subra haidana yengbadasu. Mayamde sida loina tumnarisini. Mafam se mi sikibaga yaubra khangde. Tabal se tuwa se pairagumsi hairaki. Aina mo karisu wairamo he lakpada ngairi. Kuina sugadaba thabaksu natte. Akoina lereise numit 8 ni di suredana. Thama muk thabak se suragadi loirani. Hayang paisa khara haiku mapududa hairame. Mataw sumna hingdumadi haukre. Nongalaga yung bu mapudo so khoi gi nakta laki. Johnsona so khoi gi kusuman khara piramo haidana. Paisa khara laurame. Akhoi ga langunaba kanggo singduna su yung bu mapududa sumna hairame. Yumse hana mi sikibaga yaubro. Natraga thawdoktuda mi siba naba yaukibro hangame. Akhoi adumna hangjalubududa yung budo ngahak tumina lay. Kona tamna nokphet tawraga sumna khumei. Hera inausa nayamba so angawba natte. Adugumba leiraga bu nakhoi da ina hana haite haibro. Leite hoida so apan budi khara budi yauki. Nakoina thajadraga na sagi mida hangu. Makoina aduma sengbada loina haijara ani. Nakoi karimata khanjalunu karisu leitabani hairamaga. Managada aida leba pandukan singduki manakta hatu atu sangsanki. Akoida so paisa do piramaga salage hairamaga. Mataw sumna yumdo kiba angakpa mataw kiyama thengna na. Nampuda sum sajanduna hujikti yummadu su loirakadore. Yummadu loiramdai sida kaamade suki matik tamnarami. Hujiki kaasi aina rang machu tairamdai sida. Akhoi meitegi phije su mandaba marang turangba phi ma illaga. Kaamanung asida hekta nupi ma sangki. Aina kanano kaidawba kaamanung aduda sangino haidana lauduna tanaba matamdasu. Kaamanung adu hek yawbaga nupi adudi mafam marang khangdana. Managada aida hekta mangki. Masida natana kaamanung aduda aina rang tairingai. Aigi rang kokta sing adu masa matumda haidokjarakpa amadi. Awangba karingai isada mi amana. Hekta ilakpaguma kiraba mong mataw kharasi. Mataw akiba kharasi adum thengnarami. Mafam aduda leiminaba makhoi atai singdasu. Aingona tawiba mataw singum mi amana nakhoida ilakpadawna. Nakhoisu ilakpra hangubada. Makhoida di karisu tawrakte hairaki. Aina mai fiting kana tawringai da sumaigi sui singasi. Tek-tak masa matumda sanaraki. Kibadagi isu makhoi mayam nga helaga kaadumadi loisandaba yade khanna. Aisu pung thengabok thabakto pairami. Aduba nongma numit amadi aisu thabakto loirakadore haidana. Managada aida leba bendar amada changagi tomda yu thaami. Makhoi ataidi yu kahina thakpa mi amata yaude. Maduna aina yu thakse harubada makhoi kanasu yaraktabadagi. Itomda numito bendar amada changaga yu thaami. Hidak thakpa loisalamdai mikupsidaigi nakta nupa ama changakhi. Aduga ingonda sumna hairei. Nakoina ujug sariba yum maduda imung ama punna tumna sikhrabani. Wari ahobadi nangsu khangamani. Mayang masa kharana su loisinaba pairamaba yumni. Ado tamnaba helakpa amadi asopan yarokpadagi. Mayang masa sing adu su loina sena khrabani hairaki. Wafam aduda isu kaya ngakpa haibadudi wairamdre. Maram haibabu hanadagi tawriba mong mataw kaya aduda. Aisu maduguma kharadi leramgani haibasi singnaba kuirabani. Nupa aduna amuk hairakpaduga isu hujikti mafamdugi matangda. Sapsabi makhangami. Aduga nupa aduna mayang masa haridusu das waiduribani. Makhoi kanguna hana paramba thabakni haibasi aisu kharadi singnarabani hanadaki. Madudagi aisu wakanda thabakse thuna loisalaga. Thuna hankidaba yadre khanduna aisu aina pairiba kaadu. Thuna loisanaba honarami. Ngaglibadi kari marumgino kangde madugi kaadu madi loisanba pak ngamamde. Usinachin kaadu loisalaba matung. Akwasi yumadu saba pungloy loisalaba kan. Yumbu dudagi akwagi kusuman su loina lawba loire. Hayang umakwasi yumda halani haibagi ngasigumba hingasida.
ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯌꯨꯁꯨ ꯈꯔ ꯊꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯌꯨ ꯉꯥꯎꯈꯠꯂꯛꯄꯗꯒꯤ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯀꯥꯔꯒ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯈꯔ ꯏꯁꯥꯗ ꯐꯨꯍꯜꯂꯤꯉꯩ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯑꯒ ꯑꯩꯁꯦ ꯃꯈꯥꯗ ꯏꯟꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯈꯥꯗ ꯏꯁꯥꯁꯦ ꯎꯞꯄꯒ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯑꯣꯏ ꯊꯪꯕꯁꯤꯁꯨ ꯄꯨꯡꯇꯦꯛ ꯇꯦꯛꯄꯗꯒꯤ ꯌꯣꯠ ꯐꯨꯝꯈꯤ꯫ ꯖꯣꯟꯁꯟꯅꯁꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯆꯣꯡꯊꯖꯔꯤꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦ, ꯃꯐꯝ ꯑꯗꯨꯗ ꯁꯧꯗꯕ ꯑꯃꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯈꯪꯏꯟ ꯍꯦꯛ ꯏꯜꯂꯛꯇꯨꯅ ꯑꯩ ꯁꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯏꯃꯥꯕꯣꯛꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ꯫ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯆꯔꯝꯃꯣꯏꯗꯕꯅꯤ꯫ ꯏꯃꯥꯕꯣꯛꯅ ꯊꯣꯡꯅꯤ ꯍꯥꯏꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯒꯦ ꯍꯪꯉꯝꯃꯤ꯫ ꯖꯣꯟꯁꯟꯅ ꯃꯗꯨꯒꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯦ, ꯑꯗꯣ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯅꯪ ꯄꯣꯊꯥꯔꯒ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯖꯣꯟꯁꯟꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯌꯨꯝꯕꯨꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯅ ꯋꯥ ꯃꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯡ ꯃꯆꯥ ꯗꯥꯁꯨ ꯑꯩꯈꯣꯏ ꯖꯣꯟꯁꯟꯅ ꯅꯣꯡꯃ ꯃꯐꯝ ꯑꯃꯗ ꯀꯧꯔꯒ ꯇꯞ ꯇꯥꯅ ꯐꯨꯗꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯌꯨꯝꯅꯤ ꯃꯥꯅ ꯑꯣꯏꯅꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯇꯨꯅ ꯊꯕꯛꯇꯨ, ꯑꯗꯨꯒ ꯑꯁꯣꯛꯄ ꯌꯥꯎꯍꯟꯕ ꯍꯥꯏꯗꯅ ꯐꯨꯗꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛ ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ, ꯆꯠꯂꯒꯁꯨ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯨ ꯍꯧꯖꯤꯛꯐꯥꯎ ꯃꯥꯒꯤ ꯃꯃꯪꯗ ꯃꯪꯇꯥꯛ ꯑꯣꯏꯅ ꯇꯥꯛꯑꯝꯕ ꯄꯨꯝꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯏꯃꯥꯕꯣꯛꯀꯤ ꯅꯨꯄꯥꯁꯨ ꯏꯃꯥꯕꯣꯛꯅ ꯊꯕꯛꯇꯨ ꯆꯠꯈꯤꯅꯨ, ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗ ꯆꯠꯈꯤꯕꯗꯒꯤ ꯒꯥꯔꯤꯅ ꯊꯣꯝꯃꯒ ꯏꯃꯥꯕꯣꯛꯀꯤ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫